mayambo ahanba makthada kanglele pung original gi makedagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers nga thabira pawari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadamna like amadi subscribe share to biro mahaduna jari subscribe to matamda bell icon su on to biro mathangi wari thaglapa matamda adomadamgi phone da phangna bagida adu de wari se hongna ba tawsaraki numito aisu nong khara khara thili sui haidana like gi lampak aduda ball sana ba thoklami imana di lampak ado ball sana ba yaroi laikhum laina ngata thokani laikhum thokpana maram moduna nangi but ado yara roi haidana imana swaira khibani ai sunungti khudin ki bola se practice tawba dum salami thama mukta ngairi tournament amma thokada ba haidana isi practice tawba dum salami ai su imada sum nairami as ima tournament thokada ba thama mukta ngasi lakli aduna practice tawdragadi isa sinungaiti nongmagi tanja asida humang thokdragadi ai gi sasi yai hainingdi aduna practice tawba salibani thokni humang thokpra haibabu nasado naraga lakani ko lampakta gemuk thangna dana ibo ai suwa makha amate hekta dana ai gi but ado puduna lakle ai su bola do sanarure tawbada bu lampaka do khara makhai di nungjireng thokpado khara makhai di phajelami adu buka hena lai khom thokpadi amata oiramdi ai khoi su khara sanaraba kan numit tarum tawrakpa kan duda nong asimuk lakle nong khongduna muk lakle haidana ai khoi si sanaba loiraba matungda sanglai aina sanaba loisilaba matungda sanglakpaduda ai khogi yumthangnaba ipu maiba selung haidan amalai mamang thaktagi hauraga lai ase khara sanarai tawbadabu mahakna sanaba lai ase kaya thoidongna kaibadi amata tawde ai su wakhalda karigumba amata khanba tawdana ai sadumak lakle laikagi imanaba gorobaga wari sana duna lakpani imanaba gorobana nongthi nomang bani ai dina khoi lairakto sangba kaya taliko phare do budi ai na hana lehogada bani imana bokoro bada ina nangi wata dudi sangga samina gada baga mali ayare lehoro yare nangi konthong mapa yore haidana ai se khara saurap na haiduna ai si imana bokoro bada phagi tawrami imana bokoro bada su numisu tasilakle nong sulakle gyan tana sanglo ai su chatlage haidana mahak su sanghauri asum tawdana ai se adam laklaba kanduda nong asi su khongba khotpa tawraklami is awang pangba saruktagi nong asi su yamna mamnekta laida nong asi akha kharau di soidana tawpa tare ai khara thuna sanghauragi haidana ai se parap sanglai tawbadabu nong asi khara makup khikpa horaklami ai su isada nong asi khara khikpa horakle haidana yamna pangkan kan surakta baduda ai su konthong tamna parap laktuna sanglakle aina konthong tamna parap laklaba kanduda ai khogi ipu selung yumthangna ba ipu selung asi nakhoi ka taina ba karaka sida kana gumba misak ama musin muba makhai lepaga lairami ai ti ahan bada baba ni hadana khaluri bani kaino baba sina ada lairi basina baba haidana kawi misak ado adumak sumna lepi wade ama tangangde ai su karino haidana wakhalda khanjana duna ai se mangkol tamna parap karaktuna mangkol gi dhari masinado madu tamna laktuna hutlaituna isi yana khadu de yengi handa mukti yengba kanduda kanagumba amata sulairamde hausi wade lepi badubu baba natrane aduga kari aina yengba kansida muk lairamde baba si yana khadu da kaidawramli bano haidana isi wakhalda singna bakhara phawduna ai sing haktang di lairami aina tumna lairingai kanduda ima se thorakle hauji phawba hanjelakti ne masi nongsi asuk yamna kana surakadoro basida asi phawba hanjelakti sana badu pendribra karino imana masinda murum suan baduda aisu imagi khonjal tarak baduda aisu gyan tarakle ima ai hala ima do su yamna ngakna nangdi halakpa kayam kuiraba ai di hauji waida murum solibani halakmande haidana halakpada ngairida babadi leibro laibani napado kada lehobani ai su khungup ado thanam laba matung dai se babagi ka tamna parap lakle
Babada aina, Baba, hausin ngaktangi mamangda babasu yana khagi mathak thangba saruk asomda salambrane. Babasu aigi waduda mahaksu ingakakna. Kadai waidana aisi adu ipu selongagi yana khakarak aikhoi karak kataina basida satida ngasai makaidagi asida aisu YouTube yengduna leiri. Baba gi wafam aduda aisu karino haidana khalakle. Kaino asibu aibu babada hojing yaktangi mamangda thokiba singado tamlasira. Baba na kaidauragi hadan hanglai. Maduda aina tan sare khanduna. Baba hojing yaktangi mamangda nong ase khara sutharakle haidana aise parap sanglakpada ipu selongagi makhoi gataina ba aikhoi gataina ba karaga sida aise baba gi mitam moina sutawi adbu ka hena mayek sengnadi uhogdre aisu kanano haidana sumna lebriba mitam maduda yengi tawbadabu mitam madu masi mata lengtabaduda aisu but ase hongdoktuna amuktang di yengge khan dari mapana sida parap ka khalaktuna Manggol gi dhari gi masin asi masidagi yengbani adumna yengba kanduda kanagumba amata sulairamde. Baba na hairai nangi wakhal ne hena pangkhanda khanjem baduda oirambasu yai ka hena khanjalunu khongkutu samthoro phajana haidana isu khongku samthokpado mamang thangba saruk adomda lakle aisu khongkhur adu samthokpani numit adu supumta hekta tari nongna ka mangbane pumam hekta mami nong adu sunga sai makai khara thili suram labakan makha tana mate hek surak khidrabani nong asisu yamna matau mana laklam laga amate hek sudana sakhida sude haibagi wani singkhong thangba saruk asom sidi nong sogat palepti khongkhut ase khara thuna samthok lagi aduga asangna patawragi haidana ise khongkhut samthok pa loisilaba matung mai mi taithokpa horakpa kanduda ngasagi matagum sap manana yana khagi karak aduda mi amagi mitam gumna leplibudo handak sumusin mun urakle matawa dudaigi sasi kiban yaraktre ngasai makai su uba aduga hausiwa su uba adumna khanduna lairingai tanjaduda aikhoi gi laikai gi hui mayam asisu asuki matik yamna khongba horaklami hui mayam singadugi makhola du ta duna isi konthong thangba mai ke somda mai du rai thoktuna yengthoklure mai du rai thoktuna hek yengloraga ngasai gi yana khagi karak aduda isi mu yenglakpa kanduda nupa damuk lairamde mitamado muk lairamda baduda gi sasi kibana kari noma tawrakle mitamado mangki baduda laikai gi hui mayam asisu asuki matik yamna kapo lawpa tawduna ngasai dagi hena khonggalakle mataw aduda gi sasi kari kumba amata khalamda bado isasi asumasum ki silakle ngasi gi mo matawsi kari kumba ma itaw tawi thangnariba ipu selonga sinalai asi sanaribra kahena phataba tawba halmakti natabanida aduga kari haidana wakhalda sukhalami masigi thodokse aidi ngasina ahanbani aduni isase kaya thoidongna hainaba haibado iramde sanglak kanduda isu imada wari singado loina tamli maduda imana yare se kaisu thoine hena khanjalunu yana kha mathak thangba saruk asida adum tawdi tawbani ado nangdi ahanba oibana khara makhidi kirambadi ai aikhodi adum thengnarakle haidana imana pau tamlakpaduda aisum ina se sapsap yumkhatle aduka imada aina sumna hai asengbro haise marakta masida kari no khara sian chongdana yamna tawbani adubu ka hena phatabadi tawrakti aisu wari singadu taraba kanduda aina imada hai ima ipu selongna sanariba lai ngakta oiduira sandi sanai adubu phatabaromda sanadabanina aikhoisu karigumba amata haidraba haidana aikhoisi numitumudi aisi lairami ipu selongna sanaba laini haibase ai khanglei asum tawdana mathangi numit yorakle numitu daisu bolado hanagi matawgumna sanaba dum chalami aina laikai gi imana bogoroba thengnaraduna aina imana bogoroba da hai goroba ngarangi numitumadi ai angakpa thokdo khara thengnai goroba na su kaidaurage haidan hanglai maduda aina as ngarang aina konthong tamna lakpa kanduda haidana ngarang thengna khiba wari singadu loina tamli maduda gorobana soidre nakhoi gi napu yum thangnariba sagaidi tinadaba napu selongado mahakna tawba soidan oigadoribani hoi mahakna tawba budi ima hoina haibada
माना तौबनी हाय तौबदबु अहल असि यामना का हेना फतबा अहल ओइदबदुदा कया कैसु थोइने हेना सु तौरक्तबदुदा आइखुनसु कैसु हाइद्रबा अदुननी अदुक अहल ओइरबा माना सानरिबदु करिगिनो राहुल आइगी वखलददी नौरिंगै मतमदा लोइसलो हाइबना फागद्रा खल्ली कुइथारक्लबदी नखोइगु युमथंगनबनिना फिबम असे कया जुको चारकदबा मानदे आइसु इमानबा कोरोबगी वाफम सिंग अदुदा आइसि मुन्ना तासिल्ली अदुगा वादी मसेना मतंगांगदे नुमितुसु बोल अदु सानाबा लोइसिल्लबा मतुंगदा अइखोइसे युमदा हलक्ले आइना युमदा हलक्पा कांदुदा इपु सेलोंग असे वाकिंग चलिबनी हाइदना तौरक्लमी आइसु महाकी मसक्सि उबा मतमदा नहान मकदी कया थुदोंना खनबु खलुदबनी नुमितुमदि आइगी सासे हाइनदबना करिनो मतौरक्ले अस नहान मकदी कया थुदोंना खलुदबनी अदुबु इपु सेलोंग असे ngasiगी numisidagi hauraga masak masasi ubada aidi kaya hainakidreda haidana isi lengthainaraga adum lai kaubadi amata kauramdi ipu selungna dum kauraki bol sanaba saluribra ibungo aisu hoi haidana khumi makha tabadi amata hek khumdana yumtamna parap lakle aina konthong tamna lakpa kanduda numisu khara makhadi tasilakle naksinadragadi mi masak khangtaba haibado मधुकी तंजानी अखोगी कोंथोंग असिनगा खरा सांगबनी आइसु परप चंगलक्पा कांदुदा खरनगा सुकले तुम थंगबा माइके सोमदा कनागुंबा अमना चैसु सूरगा लाकपगी मखोलगुमना आइसे तारकले आइसे करिनो हाइदना वखलददे अदुम खल्ली अदुबु का हेना कीबदी अमता फाउरुदी असुम लाकलबा कांदुदा अखोगी कोंथोंग सैयदो सत्पा याबगी तंजानी आइसु कोंथोंग सैयदो सलमदाइगी तंजादुदा मायसे फटलाइसिंदुना येंथोलुरे adum hek yenglupada kanagumba amata sulairamdi tawbadabu mami sami oina kanagumba amagi mitamgumna wapal horiba maike somda phatlauna songsingkhiduna kanagumba amana mami sami oina sakibado aisu thengna howi adumna thengna kiba kanduda aigi sasi swai lauba ma phaurai haish mafam jaga asida kuina panthaduna laibadi ai kudong soidana thirakadaba mali parap thingjilaga ai yumsida khara thuna sanghauragi हाइदना कोंथोंग सैयदो आइसु सातोक्तुना आइसे परप युमतमना लाकले नुमितुदा थोकिबा थोकदोकसिंग अदु सोइना इमाका बाबागदा लोइना तमले बाबाना हाइरखि हायेंदे अमुक्तंग तान चाबा कांदा अमुक्तंग हाइद्रगदी आइखुसुना हाइमाखैदि कया थुदोंना खनबु खलुदबनी अदुबु हंदक तौरक्लिबा मतौसिंग असिदि नंगोंदा तोइना उहनबा गुमना तौरक्ले करि पेंदबा लैबा जानो हाइदना बाबागा आइखुगा से साक साना वरी सानरे अहिंगी थेंगलाबा मतमनी नुमितो नोंगसु यामना कना सुथरक्लमी आइसु नोंग अदो कनु सुरक्पा कांदुदा माय असि पुमम ममदुना लैरमी माय ममबा कांदुदा आइसि तुमथावाइबा पाक हेक्ता यादे अस अंथोकपगी मतौनिदा नोंग असिसु कन हेक्ता सुथै तुमथाबा सिसु पाकना यागदबा मांदे माइसु पुमम हेक्ता मम्मी हाइदना आइसि आइगी फोनगी माय अदो थांगतले फोनगी माय अदो थांगलक्पा कांदुदा आइकी वखलदा करिगुंबा खरा खलकले हायंग इपुदा हाइगदरिबसि आइसु पुलप याउना हाइमिनरसिरा बाबा मथंता मराय हाइजसनिदा हाइदना आइसि तुमथागे हाइदना तौरिंगाय तांजादुदा आइखोगी मथक थंगबा सरुक्ता खल्लिबा दिनथागसि मसिदा प्रेक हाइदना कनागुंबा खराना चटपा सोंबगी मतौगुमना आइसि मखोल खरा तारकले मतौदुदा आइगी सासि कीबना यारक्त्रे नोंग अदोक यामना कलिबा तांजादुदा हौदोंग सोमता लैबा नते युमथक थंगबा सरुक असोमदा सुरु हाइदना मखोल अमा प्रेक लाउना थोरक्लिबदो आइसु मखोल अदो ताबा कांदा हाइनरक्त्रे अस पांथोकपगी मतौनिदा हायेंग नोंगालगा बाबाना हाइगनि हाइबदो हाइबबु याबु यारक्लबदि फानिदा असुम तौदना लैरिङै तंजादुदा येना खा थंगबा माइके सोमदा कनागुंबा अमना मुरुम सोंदुना नोंग अदुक यामना कना तारिबदो मधुकी मखोल मरक अदुदा सुरु नैदुना कनागुंबा अमना मुरुम सोंदकी वा खरा nganglibado मखोल अदु फौजलक्तुना इसे तारक्ले मखोल अदु हेक तारक्लबा कांदुदागी सासे खंप्रा हेक्ता खंगी असुक यामना कना तारिबा नोंग मरक असिदा कनागुंबा अमना वा ngangbagi मखोल अमा नोंग ताबा मरक असिदा फौजलक्लिबसि आइदि ओंथोना हाइनखिद्रेदा असुम तौदना नोंग अदुसु ताबदो पुंगलप हेक्ता लेपख्रे नोंग ताबदो हेक लेपखिबा कांदुदागी सासे करिगुंबा खरा खलक्ले
ꯑꯩ ꯍꯌꯦꯡ ꯑꯁꯤ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯌꯥꯔꯒꯗꯤ ꯐꯔꯦ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯕ ꯇꯥꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡ ꯑꯗꯨꯁꯨ ꯉꯥꯟꯊꯣꯔꯛꯂꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯑꯗꯨꯁꯨ ꯉꯥꯜꯂꯛꯄꯅꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯀꯥꯟꯗꯨꯗ ꯕꯕꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯃ ꯂꯩ ꯁꯟ ꯑꯁꯤ ꯃꯆꯤꯟꯖꯥꯛ ꯈꯔ ꯍꯨꯜꯂꯨꯒꯦ ꯍꯥꯏꯗꯅ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯊꯤꯕ ꯆꯠꯂꯝꯃꯤ ꯕꯕꯥꯁꯨ ꯁꯖꯤꯛ ꯑꯗꯨ ꯐꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯕ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯄꯨ ꯁꯦꯂꯣꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯋꯥꯏꯗꯨꯗ ꯃꯍꯥꯛꯁꯦ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯕꯥꯗꯣ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯕ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕ ꯀꯥꯟ ꯕꯕꯥꯅ ꯏꯄꯨ ꯁꯦꯂꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯎꯔꯤ ꯕꯕꯥꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯃꯁꯤ ꯉꯔꯥꯡ ꯇꯧꯈꯤꯕ ꯀꯌꯥ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯄꯨ ꯁꯦꯂꯣꯡꯒ ꯕꯕꯥꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯕꯕꯥꯗꯨ ꯂꯥꯛꯂꯦ ꯕꯕꯥꯗꯨꯁꯨ ꯂꯥꯛꯂꯕ ꯀꯥꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯛꯂꯦ ꯆꯥꯛ ꯆꯥꯅ ꯕꯕꯥꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯁꯦꯂꯣꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯒꯦꯗꯤ ꯈꯜꯂꯒ ꯂꯣꯏꯕꯁꯦ ꯄꯥꯛꯅ ꯍꯦꯛꯇ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯇꯧꯕ ꯇꯥꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯅꯁꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯨ ꯀꯩꯁꯨ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕꯗꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯇꯧꯕꯗꯕꯨ ꯑꯉꯥꯡꯁꯤꯡꯗ ꯈꯔ ꯃꯈꯩꯗꯤ ꯊꯦꯡꯅꯔꯕ ꯃꯥꯜꯂꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯎ ꯈꯔ ꯇꯝꯂꯝꯕꯅꯤ ꯃꯗꯨꯗ ꯈꯨꯔꯥ ꯁꯦꯂꯣꯡꯅꯁꯨ ꯂꯣꯏꯁꯤꯟꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯁꯦ ꯄꯥꯛꯅ ꯍꯦꯛꯇ ꯉꯝꯗꯦ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯕꯁꯨ ꯑꯩꯅ ꯁꯥꯟꯅꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯍꯦꯛꯇ ꯉꯝꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯏ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯂꯨꯗꯤ ꯂꯨꯒꯗꯧꯔꯤꯗ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ ꯕꯕꯥ ꯁꯥꯟꯅꯔꯝꯃꯦ ꯐꯔꯦ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯨꯒꯗꯧꯔꯤ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯉꯣꯟꯗ ꯑꯋꯥ ꯆꯩꯊꯦꯡ ꯑꯁꯤ ꯑꯗꯨꯝ ꯄꯤ ꯍꯥꯏ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕ ꯁꯥꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯋꯥꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯤꯡꯂꯨꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯉꯨꯗꯣꯏꯅꯣ ꯃꯍꯥꯛ ꯁꯤꯔꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯔꯕ ꯀꯥꯟꯗ ꯃꯥꯏꯕ ꯑꯃ ꯇꯧꯗꯨꯅ ꯂꯥꯏ ꯑꯁꯤ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯐꯔꯦꯁꯤ ꯑꯩꯅꯁꯨ ꯈꯔ ꯍꯥꯏꯔꯝꯂꯦ ꯍꯥꯟꯅꯗꯒꯤꯁꯨ ꯀꯌꯥ ꯍꯦꯟꯅ ꯐꯠꯇꯕ ꯇꯧꯔꯛꯄ ꯃꯤ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏꯗ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯇꯤꯚꯤ ꯌꯦꯡꯕ ꯉꯥꯏꯍꯥꯛꯇꯪꯁꯨ ꯂꯩꯔꯝꯃꯤ ꯇꯤꯚꯤ ꯌꯦꯡꯕꯒꯤ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯌꯦꯅꯈꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯊꯠꯄꯒꯤ ꯃꯇꯧꯒꯨꯝꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ ꯇꯤꯚꯤ ꯌꯦꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯂꯕ ꯀꯥꯟꯗꯨꯗ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯁꯤ ꯊꯥꯡꯒꯠꯇꯨꯅ ꯅꯥꯀꯣꯡ ꯑꯁꯤ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯇꯥꯔꯕ ꯀꯥꯟꯗꯨꯗ ꯏꯃꯥ ꯇꯤꯚꯤꯒꯤ ꯁꯥꯎꯟ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯩꯊꯧꯅꯦ ꯕꯕꯥꯅ ꯂꯩꯊꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯕꯕꯥ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯗ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤ ꯕꯕꯥ ꯍꯣꯏꯗꯤ ꯇꯥꯗꯕ꯭ꯔꯣ ꯕꯕꯥ ꯍꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯇꯧꯕꯗꯕꯨ ꯕꯕꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣꯗ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯗꯦꯗ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯍꯦꯛ ꯇꯥꯗꯦꯗ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯗꯨꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯕꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯦ ꯍꯥꯏꯗꯅ ꯇꯧꯔꯛꯏ ꯏꯁ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯍꯥꯏꯈꯤꯕꯗꯣ ꯅꯈꯣꯏ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯣꯛꯀꯅꯨꯀꯣ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯈꯨꯈ꯭ꯔꯕ ꯀꯔꯛ ꯑꯗꯨꯗ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯃꯅ ꯅꯩꯊꯦꯛꯇꯅ ꯈꯣꯡꯒꯨꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯔꯛꯂꯤ ꯀꯩꯅꯣꯗ ꯕꯕꯥ ꯁꯤꯗꯤ ꯌꯥꯝꯅ ꯍꯦꯃꯟꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦꯗ ꯑꯁꯤꯗꯤ ꯃꯍꯥꯛꯁꯦ ꯍꯥꯟꯅ ꯁꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕꯔꯣꯝꯗ ꯁꯥꯟꯅꯗꯦ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯠꯇꯕꯔꯣꯝꯗ ꯁꯥꯟꯅꯈꯠꯂꯛꯑꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯁꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ
ꯐꯅ ꯈꯜꯂꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯐꯅ ꯈꯟꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯅ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒꯤ ꯃꯇꯧꯒꯨꯝꯅ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯕꯕꯥꯗꯨꯁꯨ ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯛꯂꯤ ꯕꯕꯥꯗ ꯑꯩꯅ ꯕꯕꯥ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯣ ꯕꯕꯥꯁꯨ ꯃꯥꯅꯤ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤ ꯕꯕꯥꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯀꯔꯛ ꯑꯗꯨ ꯃꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗꯦ ꯍꯥꯏ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯇꯥꯔꯛꯄꯗꯨꯗ ꯑꯩꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯀꯔꯛ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯔꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯂꯨꯕ ꯀꯥꯟꯗꯨꯗ ꯃꯨꯁꯤ ꯃꯨꯟꯅ ꯂꯦꯞꯂꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯁꯝꯕꯜ ꯌꯨꯡꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯈꯩ ꯀꯣꯏꯌꯦꯛ ꯌꯦꯛꯇꯨꯅ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯎꯔꯛꯂꯦ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯎꯔꯛꯄ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯕꯕꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯑꯩꯁꯨ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯕꯕꯥꯅ ꯏꯁ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯥ ꯕꯕꯥ ꯀꯤꯕꯒꯤ ꯋꯥꯕꯨꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯤꯕ ꯑꯣꯏꯗꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯁꯤ ꯀꯔꯝ ꯇꯧꯔꯛꯀꯗꯕꯅꯣ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯅꯪꯅ ꯍꯦꯛ ꯀꯤꯔꯒꯅ ꯏꯄꯥꯒ ꯀꯣꯛ ꯇꯨꯃꯤꯟꯅꯔꯁꯤ ꯕꯕꯥ ꯌꯥꯔꯅꯤꯗ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯇꯨꯝꯖꯒꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯕꯗꯨꯗ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯇꯧꯕꯗꯕꯨ ꯇꯨꯝꯊꯕꯁꯦ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯌꯥꯕ ꯑꯣꯏꯔꯝꯗꯦ ꯑꯩꯁꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯕꯣꯜꯒꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯅꯒ ꯈꯔ ꯅꯛꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯅꯒ ꯑꯍꯤꯡ ꯇꯨꯝꯕꯁꯤ ꯌꯥꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯤꯡ ꯇꯨꯝꯕ ꯋꯥꯠꯂꯕꯅꯤꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕꯁꯦ ꯈꯔ ꯋꯥꯠꯂꯤꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯌꯦꯡꯂꯝꯃꯤ ꯌꯨꯇ꯭ꯌꯨꯕ ꯑꯁꯤ ꯈꯔ ꯌꯦꯡꯂꯒ ꯑꯩꯁꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯈꯔ ꯇꯧꯔꯛꯂꯕ ꯀꯥꯟꯗꯨꯗ ꯅꯍꯥꯟꯃꯨꯛꯀꯤ ꯃꯇꯧꯒꯨꯝꯅ ꯖꯤꯡꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯊꯪꯕ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯀꯔꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯅꯥꯍꯦꯗꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯂꯝꯕ ꯐꯣꯟ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯁꯥꯎꯟ ꯂꯩꯊꯗꯨꯅ ꯑꯩꯁꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯅꯥꯀꯣꯡ ꯑꯁꯤ ꯊꯥꯡꯒꯠꯇꯅ ꯇꯥꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯧꯔꯒ ꯆꯠꯂꯤꯕꯗꯨꯁꯨ ꯏꯄꯨ ꯁꯦꯂꯨꯡꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯟꯖꯤꯜꯂꯝꯃꯤ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯈꯣꯜ ꯈꯔ ꯇꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯦꯛ ꯍꯥꯏꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯕ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝ ꯑꯗꯨ ꯈꯔ ꯆꯠꯈꯤꯕꯅ ꯄꯨꯡ ꯑꯗꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 12:30 ꯇꯥꯗꯨꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯁꯨ ꯖꯔ ꯆꯠꯈꯤꯕꯅ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄꯗꯤ ꯐꯅꯤꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈꯤꯕꯗꯨꯗ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯅ ꯇꯨꯝꯊꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯏꯄꯨ ꯁꯦꯂꯨꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯉꯛꯂꯤ ꯉꯔꯥꯡ ꯇꯧꯈꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯄꯨ ꯁꯦꯂꯨꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯕꯕꯥꯅ ꯑꯩꯅ ꯅꯍꯥꯟ ꯂꯥꯏ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯨꯕꯗꯨꯗ ꯑꯍꯜ ꯑꯁꯤ ꯁꯤꯔꯤꯕ ꯖꯥꯠꯂꯥ ꯇꯧꯕꯗꯕꯨ ꯃꯍꯥꯛꯇꯤ ꯄꯨꯡꯀꯨꯏ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ ꯃꯍꯥꯛꯇꯤ ꯆꯍꯤ ꯂꯝꯗꯥꯡ ꯑꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯍꯥꯛ ꯁꯤꯔꯕ ꯀꯥꯟꯗ ꯂꯥꯏ ꯑꯁꯤ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯈꯨꯔꯥ ꯁꯦꯂꯨꯡ ꯑꯁꯤ ꯃꯤꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯥꯏꯖꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯉꯔꯥꯡ ꯇꯧꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯄꯨ ꯁꯦꯂꯨꯡ ꯑꯁꯤ ꯏꯄꯨ ꯁꯦꯂꯨꯡꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯀꯥꯟꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯁꯣꯔꯥꯠ ꯃꯅꯨꯡꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯇꯝꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯄꯨ ꯁꯦꯂꯨꯡꯅ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛ ꯆꯨꯝꯂꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯄꯨ ꯁꯦꯂꯨꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯇꯥꯟꯅꯗꯨꯅ
ꯑꯇꯣꯞꯄ ꯑꯍꯩꯕ ꯃꯥꯏꯕ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃ ꯀꯧꯔꯛꯂꯗꯨꯅ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯕꯗꯣ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯝꯂꯝꯃꯤ ꯇꯧꯕꯗꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯑꯣꯏꯗꯦ ꯂꯥꯛꯂꯤꯕ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗ ꯁꯦꯂꯣꯡ ꯑꯁꯤꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗꯤ ꯅꯠꯇꯦ ꯇꯧꯕꯗꯕꯨ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯛꯄ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯁꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯇꯥꯗ ꯁꯦꯂꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯥꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯣꯏꯗ ꯑꯗꯣ ꯐꯔꯦ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯆꯝꯅꯕ ꯑꯩ ꯈꯔ ꯃꯈꯩꯗꯤ ꯈꯣꯏꯔꯝꯂꯝꯒꯦ ꯍꯥꯏꯗꯅ ꯂꯥꯏꯗꯣ ꯈꯣꯏꯔꯝꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ